Arambai News Guwahati da Manipuri Pao tabiri basingbu ihan hanba maktada chingangbam Sujitrarani na kurumjari hujik asigi samlapa mriba pau sing lobirasi Assam da thangza amadi nongmaijing khudingi oina weekend lockdown thamlamba du lokthokhiba tanatana night curfew su lokthokre ngase unlock 4.0 gi saruk amoina athingba kya thamlamba du makha tana komthokhaladuna ngasi chief secretary Kumar Sanjay Krishna na thokhiba order se lakliba September gi tang 30 fawba chatnagani Hanagumna interstate amadi intrastate chathok chasin tawbadasu athingba lairoi adubu school college amadi educational loinana coaching institute singi regular class tawba September gi tang 30 fawba adumak thingkhigani cinema hall swimming pool theater amadi entertainment park na chingbasu lonkhigani aduga September gi tang 8 tagi public transport ki gari singdi chenba hawragani September gi tang 12 dagidi social academic sports cultural religious amadi political function singdi yamlabada mi chamadagi hena tilhandana pangthokpa yaragani adubu luhong khongdong bagi thoramdadi mi 50 dagi hena tinba yaroi aduga asi anaga mari leinana aroiba mathomungam pangthokpagi thoramdana mi 10 dagi hena punba yaroi athingba si September gi tang 10 phawdangine adubu September gi 10 gi matungdagidi masidasu mi chama tenbagi ayaba piragani Chairaga sida state asida komthokpa kya leraklabasu covid ki phibam amuke hena lusilakle nongmada covid positive lising ahum gi mathakta phangba horakle asigumba phibam asida Assamda tha ama habadi numit 30 khaktada covid ki positive case lakh ama yorakani asumna nabagi masing hengalaklabadi layeng bangambagi wangmada laklagani Haukiba August thadadi nongmada positive chonga muki changda phanglambani maramaduna hana positivity rate asi chada 3.5 da leiramba adu ngasidi chada 3.2 da kakhalakre asigi sumathakta covid positive oiduna layeng badagi naba pharaduna negative oiraklaba matungdasu sibagi case kaya leptana thorakliba asisu tasengna kiningai amane masi Assam gi health department ta yamna chauna singnarakpa amane asida sunatana state asigi covid care center amadi covid hospital namakta phamung ahangba leitrabane Phibam asi yoraba fawbada miyamna cheksinba udri aduga lengaki maikaidagina covid positive oiba amasung sibagi masing hengalakpagi matek unlock ki komthokpasu hengalakliba si tasengna ngakningai ni ngasi Kasar Lakhipur subdivision gi manung chana chingdong lekai de leiba Arambai magi sangai da Yakairo loop NGO amadi Maira Paibi loop ka khusamnaduna maifana luchingduna changsilakliba Manipuri lon gi khongjang asigi makha chatharakpa oina Women Action Committee for Village Protection Lakhipur khunauga punna phaminakre Huirem Debendro Singh Namifamapu Okiba Thoramasida Women Action gi President Sunita Konthaujam General Secretary RK Maleshwari Huirem Rajen Amadi A Heramanina Daista Phamki Assam Lengakna Manipuri Lonbu Associate Official Language Ohendriba Fawba Loinana APSC Amadi Lengakna Loba Marilinaba Thabaki Parikya Singda Manipuri Lon Yahondriba Fawba Hanba Leitana Ihosing Changsing Kigani Haibagi Phirep Mipamasina Loki Women Action gi President Sunita Konthaujamna aikhoi maitai nupi gi thongna lakliba September gi tang 8 ta Phuler tol da chathagadaba dharna asida mayam punna saruk yaminaduna aikhoi gi thongna lingjel utminarasi haiki ngasi Chandam Laikai gi Hari Mandir Mandop tasu taruk suba Manipuri lon gi protest day ningombam subrata nami phama poidana pangthokre thoramasida Women Action Committee and Village Protection Committee gi thobuba singna saruk yaki Ngasigi thoramasigi saruka moina postcard campaign amasu changsinki miphamasi Yaifaliching Club amadi Integrated Mothers Association Chandam Lekaina sinbani Lagliba September gi tang 8 ta Lakhipur gi Phuler tol bazar da chathagadoriba dharna amadi rally dasu saruk yabinaba miyamda haizaki Ningombam Subroto Ningombam Ranjit Sunita Konthaujam RK Maleshwari H Satyajit RK Ranjit H Anuparda N Samarjit TH Stone Singh N Binarani amadi TH Vidyanandana ngasigi thoram asida wangangki Manipur da haukiba pung kunmari asida nauna COVID-19 gi positive case marfutara phangkhre masigi manungda 63 ti michamni aduga kunmari na CAPF gi personnel singni
ngasisu Manipurda positive oriba micham humpu tarukmak local transmission ne haibadi travel history leitabasing ne makoigi manungda Imphal West dagi tara Imphal East dagi tarani thoi Bisnupur dagi tara humdoi Thoubal dagi nipan Kakching dagi ani Tengnopal dagi tara manga amadi Ukhrul dagi ahum ne ngasi miyoi chamaga kunmanga na naba pharaduna discharge tawki ngasisu Manipurda COVID naba miyoi ahum laikanaba ngamdana leikhidreba ahum asigi manungda anidi nupani aduga amana nupini nupa amaga nupi amaga na Caesar Hospital da aduga atopa nupa amaduna Jenims leikhidabane makoigi manungda chahi 38 suraba nupa ama amadi chahi humpu surabi nupi ama Imphal East dagini aduga chahi 53 suraba Thoubal dagi nupa amagane makhoi ahum hanana atopa anaba kyana nabadagi layingduna leibane mato sumna state asida COVID naduna leikhidabagi masing ngasigi asi tharagadi 35 sukre Imphal gi mayolmakta lairiba major khulgi miyoi manga amukasu COVID-19 positive oirakhibaga loinana khun asidagi phangba positive case ki masing punna 12 sukre mato sumna khun asida positive ki masing hengalakpadagi khun asigi khunja sing mipainadaba ngamdre matam sangna Delhi da lairuraba Congress tagi resign tawkraba ex MLA manga ngasi nungthil Imphal da halakre makhoina Delhi da lainingai BJP gi national leader kyaga unakhibata natana makhoigi wakhalon amadi apamba national leader singda khanghanba ngamkhiba si makhoigi khongchat mai pakpani hairaki makhoine Imphal da hek thunglabaga COVID test tawki amadi makhoi manga mak negative result phangki ngasi tholakhiba ex MLA manga adudi Okram Henry O Lukhoi ngamthang hauki Ginsun Anhau amadi Paunam Brozeni Okram Henry na paumising da phongdorakhibada mahaki oinadi handak pangthokadoriba vai election asida wangkhai kendradagi BJP gi ticket ta mirep oigani hairaki tawbagidi makoi namak BJP gi ticket phanglagani haibasimadi khangnaraba wafamni Manipur yauna atopa state kharagi pangthokadoriba by election sing November gi tang kumapan gi mamangda pangthokadoriba Bihar gi assembly mikhalga punna pangthokminanaba warep lawre haina ngasi Election Commission of India ECI na thadorakpa cherol amana khanghalakli panbayai ising ichau amadi COVID laichatna maram oiduna India gi oina parliamentary constituency ama yauna tongan ba state kharagi hangduna leiriba assembly constituency humpu manga gi by election pangthoktaduna leiribane ngasi ayuk pung 10 makhaimuk tabada Churachampur New Bazar da leiba SBI ATM counter da sel hapnana ba hotnaringai SBI gi staff amabu masak khangdaba singna nongmaina kaplamlaba matung lupa crore ama dasmik ama manga laktuna pukre langdumdagi Arambam Ranjan Maitei chahi 19 mi kouba miyoyasi mabukta nongmai panbadagi khudakta Churachampur District Hospital da pukhatki adubu phibam lusilakpadagi Imphal gi Caesar Hospital da refer torakpada laikanaba ngamdana leikhidabani banki staff kharaga punna gari amada lakpani aduga ataina mapanda lehoraga mahakna ATM counter da sel hapchinaba hotnaringai thodok asi thokhibani mihada sigi matangda protest tawrodana ngasi numidang Churachampur da torch rally ama chatkre Arunachal Pradesh ta kininga yoina hojik fawbada state asida one day highest phangkibasi ngarang habadi September gi tang ahumdani punna positive case chaniga taramari phangki mato sumna highest single day spike asi lakpadagi hokiba August gi tang kumapanda hipu turel gi mapanda leiba resort amada ayaba yaudana DJ night party tawkiba adugi matangda magisterial inquiry chathanaba district administration na lauthokre maramdi auroda covid case yamna phanglakhiba asi DJ night party asigi matungdagini panba yabadi thodog asigi matungdagi resort asi containment zone oina lauthokhrabani ngarang sagol sen numit state asida positive case khwaidigi masing yamna phangkhibata natana covid patient amasu leikhidre DCH chimpuda leikidraba chahi humbudra suraba miyoi ase hanana atopa anaba kyanasu nai hairi chairaga sida yamnamak nungaitaba pau amana covid duty tawringai lambi de accident thoktuna state asigi ahanba oina covid warrior ama leikhidre
तेजुदा लैबा जोनल हॉस्पिटल की ड्राइवर असी रीजनल मेडिकल रिसर्च सेंटर ड्रिबुगर आसामदा स्वाब सैंपल थिलुरगा हलकपगी लंबिदा लाइबक थिबा थोदोग असी थोक्तुना लैखिदबने महाकना ड्यूटी तौरिंगैदा लैखिदबसी अरुणाचल प्रदेश लेंगाकना इंश्योरेंस की सेंफम ओइना लुपा लाख यांखै महाकी लोइनविगी बैंक अकाउंट ट्रांसफर तौख्रे मेघालय दसु ngarang sagolsel numit ki numidang Bernihat Riboidagi chahi yankhai mapan surabi nupi amana COVID nabadagi laikanaba ngamdana laikhidre hanana atopa anaba kyana su naribi nupi asi negrims ta laikhidabane ahanbada Bethany Hospital da layeng lambane adubu COVID positive oirakpadagi negrims ta amuk hongdorakhibane Chairagasida Meghalaya Secretariat ki employee mari ngarang COVID positive oikre phibamasida Meghalaya Secretariat ki employee pnamak health department na random COVID test tawragani loinana main secretariat amadi additional secretariat building sing hayeng haibadi tang manga amadi tarukta disinfect amadi sanitize tawragani mato sumna COVID kamari lenana Meghalaya gi khwaidagi explosive oiba pau amana State asida COVID lichet community transmission oire haibasi ngasi state lengak masamakna yazakre COVID ki positive case masing hengalakli ba sida meeting thamlaga community transmission oire haibasi ekhoina review meeting da yanakre haina Meghalaya gi deputy CM oriba Preston Tinsongna hairakre Chairagasida Health Minister AL Hekna Fongdorakibagi matungina hauzik fawbada detect tawkiba active case lisingamaga chani yankhani thoyi manungda khwaidigi yamna phanglibasi East Khasi Hills tagine punna chani panga nipuni thoi active oiribane West Garo Hills tagina chamaga nipu amadi Rivoi district tagisu marfutara mathoi active oivada yauribane Matosumna Meghalaya da COVID-19 gi apunba confirm case masing lisingani ga chatret kuntramari phangki ngasi gi oina positive case chama supnani pan phangki active oriba case masing na lisingamaga chani yankai ni thoini mioi ama leikhidabag loina apunba leikhidabagi masing taramari sukre Assam da COVID-19 ge apunba confirm case masing lakh amaga lising tarani pan chahum ga kuntra mari sukre lising kuntaret ka chahum supna ahumna active oiri apunba laikhidabagi masing chahum ga kuntra ne Tripura da su ngasi positive case chonga ga kunmari phangkhibaga loinana apunba confirm case masing lising tarahum doiga chamri kuntrahum doi sukre lising manga ga chamri humbudrani thoina active oiri ngasi su Tripura da mioi ahum laikanaba ngamdana laikhidabadagi COVID naduna laikhidabagi apunba masing chamaga kumapan sukre Manipur COVID-19 ge apunba confirm case masing lising taruk ka chatruk marfutara mapan sukre lising amaga chatret humpu manga na active oiri ngasi gi laikhidaba ahumasi tharaga apunba laikhidabagi masing kuntra manga sukre Nagaland sungasi nongna positive case nipumathoi phangkhibaga loinana apunba confirm case masing lising mariga chama supna taret sukre chatret ka kuntra tarukna active oiri laikhidabagi masing nipane Arunachal Pradesh ta apunba confirm case masing lising mariga chonga humudra mari sukre lising maga chahum marfudra mapanna active oiri laikhidabagi masing nipane amadi Mizoram da COVID-19 ge apunba confirm case masing lising ama supna nipune chahum ga yankhai mapanna active oiri laikhidaba amata yaudri amadi India da ngasi gi oina hojik phawbada positive case lising humudra mapanga chonga supna taret phangkhre masida Assam yauna state taret ki report su watlibane maramasina India da total positive case masing lakh nifu ga lising tarahumdo yokre total active case masing na lakh nipan ga lising nifumdo henkre amadi total death masing na lising humphuma panga chonga marfutara humdoi ni ngasi gi oina punna mioi lising ama supna kunmari COVID naduna laikhidabagi pau lakli India gi oina COVID na khwaidigi sogaliba state ahanbada lairiba state Maharashtra da ngasi gi oina hojik fawbada positive case lising 18 ga chani 19 phangkhre amadi chahumga humbudrani panna laikhidre ani subada lairiba Arunachal Pradesh ta ngasi gi oina hojik fawbada positive case lising 10 ga chatret humbudra taruk sukre humbudra taruk na ngasi gi oina laikhidre amadi hojik fawbada malemda COVID nabada khwaidigi sathina sokliba ahanbada lairiba America ani subada Brazil amadi ahum subada lairiba India ne adubo ngasidi India dagi ani subada lairiba Brazil na total confirm case ta heliba se lising nipuni thoi phazilaktre aroibada atopa pausing da
G amadi nit yaithoknabagi matangda thangalakhiba review petition ngasi amukasu Supreme Court na kakhatkre review plea tawrakhiba singi manungda opposition na panba state taruki minister singna file torokpa amasu yauribane panba yai G amadi nit examination pangthoknaba hokiba August ki tang 13 ta Supreme Court na thokiba order adu review tawnanaba amuka wakalakhibane. Tribal Affairs Ministry na Indian Institute of Public Administration IIPA campus New Delhi da National Institute of Tribal Research hangdoknabagidamak IIPA ga yanaba ama purakre. Hariba National Institute asi thakragi manungda thabak tawba hauragani. Union Tribal Affairs Minister Arjun Mundana Hariba Institute asina quality tribal research tawbatanatana masida tribal development amade tribal art and culture gi matangda mahairoi singda khanganaba educational wing amasu leigani haire. Bollywood actor Sushant Singh Rajput ki misi gamari lenana Sushant ki yanabi Riyad Chakrabarti ki mokpa Souvik Chakrabarti amadi Sushant ki house manager Samuel Miranda Narcotics Control Bureau NCB na ngasi phakre. Sushant ki misi asida drug ka mari lenaba langla langjil kaya mathang thorakhiba amadi makhoi animak masida chenarambadagi NCB na phakibane. Panbayai Souvik Chakrabarti, Riyad Chakrabarti, loinana makugi mama mapagi mathakta atay charge kayaga loinana Sushantpu suicide tongnanaba thoujinbagi maral sirakhiba leikrabane. Amadi Bangladesh Sarkar na hanagi lebagasi Prime Minister Khalida Zia gi jail term tha taruk hanthahankre. Chahi humbudra manga surabi luchingbi asigi tangai fadana tawdaba yadraba medical treatment ki khudongchaba pinanabagidamakta jail term tha taruki matam suspend tawkhibane. Ngasigi oinadi Arambai News Guwahati da Manipuri Pao sandokchaba matang asita loisinjabaga loinana amukaso hanna khurumjari.